Nagaland amadi Meghalaya gi Chief Minister Singna Armed Forces Special Powers Act 1958 lauthokadabani haina akanba kholag fawba lauraklaba matam asida aikoi gi Chief Minister N Birenadi laiva ki interest na tungoi neram laga center gi yaka yengduna luchingba amagi achetpa khongfam ama fawba lawbangam daba haibasi maril yaudaba gi khudamni haina lakliba inglisingani kungani thoi mikhal asida ya school kendra daki mirep oigadawribi TH Brinda na phongdokrei wafama singasi TOMTV ka khanana unaba amada MAHAKNA haikibani MAHAKNA makha taraduna haukiba December Marida Nagaland gi Mon district ta thokiba laivaktiba thodok adu afaspa gi makhada thokiba thodokni haibada haiman bathokloi afaspa na maram moiduna notice miyam na thengnakiba amadi thengnariba awaba kayasi loiba nairaroi afaspa leriba fawba notice ta santi purakpa ngamloi Armed Forces Special Powers Act haibasi notice state pumnamaktige lauthokadabani haiduna waho oiduna lakpa chahi masing yamlei ngasi fawbada miyoi cha kaya Armed Forces Special Powers Act na maram oiduna thawai mangkre adubu laibakthibadi lisang sitna palakpa lenga kayana ngasi fawbada amuba aina sigi mayokta achetpa warep amata lawbangamdan leire afaspa hariba aina sigi mayokta irom chanu sarmila fawba maithiduna chara henba tokrabani Armed Forces Special Powers Act 1958 na sakti piriba city military forces khaktadani adubu laibakthibadi aina sigi marumda state force nasu miyoi lising amagi mathakta thawai lawkrabani afaspa leigera leiroira state policy asi hongdoktriba fawbadi miyot minai di adum chathakigani English and Supna Mangada Zivan Ready Commission so Armed Forces Special Powers Act 1958 as merit take demerit na helava aini haireduna aina si lokthok namba recommendation pikiba laikrabane masigi makha tarakpada Second Administrative Reform Commission ARC nasu act as repeal tawgadabani haina recommend tawramlabane madugi mathakta UAPA asisu amend tawnaba khangan khrabani asamba warolda afaspa hariba aina si aikoi notice pu mainland na yeknaba amagum yengba aina mani haiba mayek senglabani haina mahakna haike tawgini unless equine state policy home drgaidi siman number 1 number 2 da afspa si Jiban Ready Commission na loktho haidana 2005 ta already recommend tawramabani adugi mathang da amuk Administrative Reform Commission na amuk Second Administrative Reform Commission ARC na masi repeal tawgadabani haidana recommend tawramabani adugi mathakta amuk su UAPAC amend taw haidana hairamabane ba aduna this act must be repealed at all cost loktho kadabani masi Manipur daki Nagaland amasung Meghalaya gi Chief Minister na makoina sapsan lepa iko adubu moigi lam soglak taragani magi mafuru magi mazati soglak taragadi center da kai leiri center gi yaka yeng bagi potu ude ma sapsana dum lephatlaga dum stand lore eba sigi pochi magi national character haitare laibak ma masagi maribak amasung masagi mafuru nungsi bagi sangsi Nagaland da center gi yaka yeng da bida ai gi laibak soglak taragadi ai gi furup soglak taragadi ai sapsana lephatkani haibagi stand do adu yam marin na mating ma thoknawi adu ai khoi gi Chief Minister sidadi ai khoi gi di laibak interest na maning thamakan sida center gi yaka yeng chatpadona aduna hana law khongam ba mayam du phungdok pangam daba so e khang na sumi khang na phungdok pangam daba marin pan daba amasung national character sian daba gi kanu ne example amane na lawe Mahakna makha taraduna N Birena Chief Minister oidringai Congress yauringai matamda Manipur da Nscn ge designated camp kaya ama lei haina masapakna yazakrabani adubu matang asida yamna ngaklibadi mahakna CM oiraba matung ikui kuidana athwan abonmai mihat ki matang da pikiba warol amada Nscn ge designated camp leramlagadi haina phongdoke masimak prajamiyam da yamna chamum nahan ba statement amane laibak asigi commanding head ama oina laibak asida lalhoba singi camp lei natraga leite haibasi mahaksu khanglibani masida amuk khangna khangdaba saribra natragana tasengnamak khangdrabra haibasi khangningi India government amadi Nscn anigi marakta leiriba ceasefire asi Manipur da extend tawtragade kari maram gi makhoi gi camp sing lauthokpa ngamdribano Arunachal amadi atei state sing da security force na Nscn gi mathakta action adum laukhatli aduga Karigi Manipur Govt na Nscn gi mathakta Thabak Amata Paikhatpa Ngamdribano Manipur gi BJP na LUCHINGBA LEINGAK asi Nscn gi makhada leiribra haina MAHAKNA HANGKHEE Chief Minister oidringaina mahakna designated camp lei habsi admit tawgrabani ara Chief Minister oirakanda handak abumai halaba matungda CM na pige statement si leiram taragadi haiba aduna aina khangningi si CM oidringaidana lei haiba khangre adu leibaki head amoira kansida all the state agencies mayam si magi makhada function tawrini magi command makhada function tawrini sida leiram bayai haiba wase
si kai hari no habse ai tasengki ai gyan tadi habadi lebak ki commanding head amoina mahakna ai lebak sida kai dori aduga ceasefire satna de aduga leiriba designated ke mayam se auna sel de ek tawina am gi mathakta asam de ek tawina akhoi de kai de to bangam drino aduni ma si kana gi makha da leirino haibai potune ma si chief minister oiribra oidrabra haibagi potuni aduga kanana ma bu control tawri Nscn na ma control tawribra aduga mana khangjana dana usana dana leibudi ma gi machin ngasai split personality ama lei haibase si yamna self evident behavior ngak tani si mayams